ꯃꯇꯝꯗ ꯃꯥꯒ ꯑꯩꯒꯅꯦ ꯂꯕꯨꯛ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟ ꯃꯦꯗꯤꯌꯥꯗ ꯑꯩꯅ ꯉꯥꯡꯕꯅꯤ ꯑꯁꯤꯃꯥꯏꯅ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏ ꯊꯝꯒꯗꯕ ꯑꯣꯏꯔꯗꯤ ꯒꯣꯔꯃꯦꯟ ꯇꯣꯛꯄꯤꯔꯣ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯁꯦ ꯑꯩꯈꯣꯏ ꯉꯥꯛꯀꯦ ꯍꯥꯏꯅ ꯉꯥꯡꯈ꯭ꯔꯦ ꯑꯗꯨ ꯍꯦꯛ ꯇꯥꯕꯗꯒꯤꯗꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯗꯗꯥꯁꯤꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯏꯔꯛꯑꯦ ꯕꯣꯏ ꯅꯪꯅ ꯉꯥꯡꯕꯗꯣ ꯑꯩ ꯉꯁꯤ ꯒꯣꯔꯃꯦꯟꯗ ꯑꯩ ꯐꯝꯕ ꯉꯝꯗ꯭ꯔꯦ ꯅꯪ ꯑꯩ ꯌꯥꯎꯋꯦꯕ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯅꯦꯀꯣ ꯑꯩꯉꯣꯟꯗꯀꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯏꯔꯦ ꯗꯗꯥ ꯖꯁꯥꯃꯤꯒ ꯑꯇꯩ ꯗꯤꯁꯇ꯭ꯔꯤꯛ ꯂꯩꯕꯒ ꯈꯦꯠꯅꯩ ꯑꯗꯨ ꯅꯈꯣꯏ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯌꯣ ꯅꯥꯒꯥꯂꯦꯟꯒꯤ ꯑꯥꯔꯝ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯒꯤ ꯖꯁꯥꯃꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗꯀꯣ ꯅꯨꯡꯉꯥꯏꯇꯕ ꯐꯤꯜ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯉꯥꯡꯕꯗꯣ ꯍꯥꯏꯗꯅ ꯑꯩꯅ ꯏꯔꯦꯕ ꯑꯗꯨꯗꯒꯤ 2 days ꯑꯩꯈꯣꯏꯅꯤ ꯎꯁꯨ ꯎꯅꯗꯦ ꯋꯥꯁꯨ ꯉꯥꯡꯅꯗꯦꯀꯣ 3 days ꯁꯨꯕꯗ ꯃꯥ ꯑꯩꯉꯣꯟꯗ ꯐꯣꯜꯁꯦ ꯃꯅꯝ ꯇꯧꯕꯅꯦ ꯑꯩꯅ ꯁꯨꯡꯄꯥꯏ ꯄꯥꯏꯗꯕ ꯀꯤꯔꯒ ꯑꯗꯨꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯩꯅ ꯑꯩꯒꯤ ꯗꯗꯥ ꯇꯥꯗꯤꯂꯤꯞ ꯂꯩꯀꯣ ꯑꯩꯒꯤ ꯃꯊꯛꯇꯣ ꯃꯥꯕꯨ ꯀꯣꯜ ꯇꯧꯔꯦ ꯐꯣꯜ ꯄꯥꯏꯌꯨ ꯍꯥꯏꯌꯨ ꯍꯥꯏꯔꯒ ꯑꯩ ꯄꯥꯏꯔꯦꯕ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯛꯑꯦ ꯑꯣ ꯖꯁꯥꯃꯤꯗ 6 IRB ꯀꯝꯄꯅꯤ ꯑꯃ ꯆꯠꯈ꯭ꯔꯕꯅꯤ ꯖꯁꯥꯃꯤꯗ ꯄꯥꯎ ꯄꯤꯌꯣ ꯍꯥꯏꯀꯣ NNPꯒꯤ ꯃꯍꯨꯠꯇ IRB ꯆꯪꯕ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯔꯒꯜ ꯇꯧꯔꯛꯄꯀꯣ ꯁꯥꯡꯉꯦ ꯑꯩ ꯆꯍꯤ 13 ꯏꯁꯝꯒꯤ ꯄꯥꯔꯁꯦꯜ ꯂꯣꯏꯔꯒ ꯂꯥꯛꯄꯅꯦ ꯑꯗꯨ ꯅꯈꯣꯏꯅ ꯇꯥꯡꯈꯨꯜ ꯂꯣꯏꯔꯁꯨ ꯎꯈ꯭ꯔꯨꯜꯗ ꯈꯪꯕ ꯑꯩꯅ ꯍꯦꯟꯒꯅꯤ ꯑꯗꯨꯒ ꯑꯁꯤꯗꯤ ꯀꯔꯤꯒꯤ ꯂꯥꯛꯇꯕꯅꯣ ꯍꯥꯏꯔꯒ ꯑꯁꯤꯗꯤ ꯑꯩꯅ ꯇꯝꯄꯥꯛꯅꯦꯅ ꯂꯧꯋꯤ ꯀꯣ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇꯁꯨ ꯆꯤꯡ ꯂꯩꯀꯣ ꯑꯗꯨꯅ ꯁꯤꯗꯤ ꯇꯝꯄꯥꯛꯅꯦ ꯂꯧꯋꯤ ꯑꯗꯨꯅ ꯂꯥꯛꯇꯕꯅꯤ ꯑꯗꯨꯅ ꯁꯥꯎꯔꯁꯨ ꯅꯈꯣꯏꯅ ꯂꯥꯡꯒꯅꯤ ꯇꯝꯄꯥꯛꯇ ꯂꯩꯕꯅꯤꯅ ꯑꯗꯨ ꯉꯁꯤꯁꯦ ꯑꯩ ꯅꯤꯡꯁꯤꯡꯂꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅꯤ ꯌꯥꯝ ꯑꯋꯥꯕ ꯌꯥꯝ ꯊꯦꯡꯅꯔꯛꯑꯦ ꯀꯅꯥ ꯑꯃꯅ ꯆꯪꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯀꯅꯥ ꯑꯃꯅ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨ ꯃꯇꯝꯗꯗꯤ ꯒꯦꯞꯁꯦ 이걸 ꯑꯩꯈꯣꯏ ꯂꯥꯞꯅꯍꯟꯕ ꯃꯇꯝꯗ 이슈도 ꯈꯛꯇ ꯑꯣꯏꯗꯦ ꯙꯔꯃꯗꯨ ꯈꯛꯇ ꯑꯣꯏꯗꯦ ꯃꯥꯡꯕ ꯁꯦꯡꯕꯗꯨ ꯈꯛꯇ ꯑꯣꯏꯗꯦ ꯑꯩꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯂꯦꯠꯐꯣꯝꯁꯤ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯂꯥꯞꯅꯍꯜꯂꯦ ꯑꯗꯨ 이ꯆꯝ ꯆꯪꯕ ꯀꯥꯟꯗꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯑꯩ ꯉꯁꯤ ꯂꯥꯛꯃꯤꯟꯅꯕ ꯁꯨꯃꯥꯏꯅ ꯄ꯭ꯔꯤꯟ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯃꯣꯏ LS 10 20 ꯁꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ ꯑꯗꯨꯒ ꯍꯦꯗꯃꯦꯟꯒꯤ ꯅꯠꯇ꯭ꯔꯒ ꯚꯤꯂꯦꯖꯒꯤ ꯑꯋꯥꯠꯄꯗꯨ ꯆꯦꯡ ꯐꯪꯕꯁꯤ ꯑꯩ 2000ꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ NSNI ꯁꯤꯁꯐꯤꯌꯔꯗꯨꯗ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇ ꯂꯩꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒ ꯑꯩꯈꯣꯏ ꯅꯥꯒꯥꯁꯤꯡꯒꯤ ꯃꯔꯛꯇ ꯒꯦꯞ ꯑꯃ ꯚꯥꯞ ꯇꯥꯅꯗꯕ ꯑꯃ ꯂꯩꯈꯤꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯤ ꯅꯣꯡꯃ ꯑꯩꯈꯣꯏ ꯁꯥꯔ ꯁꯤꯃꯔ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯏꯔꯥꯡꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏ ꯂꯩꯕ ꯑꯗꯨ ꯁꯥꯔ ꯁꯤꯃꯔꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯕꯣꯏ ꯅꯈꯣꯏꯅ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯔꯦꯂꯤ ꯆꯠꯄꯗ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯀꯣ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯂꯣꯏꯅ ꯀꯥꯡꯒꯗ ꯑꯗꯨꯒ ꯋꯥꯁꯔꯨꯝ ꯂꯣꯏꯅ ꯂꯣꯠꯂꯦ ꯑꯗꯨꯅ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯛꯄ ꯑꯩꯈꯣꯏꯗꯤ ꯏꯅꯤ ꯑꯩꯈꯣꯏꯁꯨ XY ꯂꯩꯕꯅꯤ ꯇꯥꯡꯈꯨꯜ ꯑꯩꯈꯣꯏꯁꯨ XY ꯂꯩꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯅ ꯚꯥꯞ ꯇꯥꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯨ ꯈꯨꯜ ꯍꯣꯡꯉꯁꯤꯔꯥ ꯈꯜꯂꯦ ꯍꯥꯏꯗꯅ ꯃꯇꯝꯗꯨꯗ ꯐꯣꯔꯦꯁ ꯑꯦꯟ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯐꯣꯔꯦꯁ ꯑꯦꯟ ꯏꯟꯚꯥꯏꯔꯟꯃꯦꯟꯗ ꯂꯩꯕꯅꯤ ꯅꯥꯒꯥꯔꯥꯝꯗ ꯃꯥꯅ ꯋꯥꯔꯤ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯁꯥꯡꯅ ꯍꯤꯟꯗꯨ ꯙꯔꯃ ꯂꯥꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯕ ꯇꯥꯡꯈꯨꯜꯒ ꯑꯩꯈꯣꯏꯒ ꯃꯥꯡꯉꯦ ꯁꯦꯡꯉꯦ ꯍꯥꯏꯗꯅ ꯈꯥꯏꯗꯣꯛꯅꯕꯁꯦ ꯑꯃꯨꯛ ꯀꯔꯝꯍꯥꯏꯅ ꯍꯟꯖꯤꯜꯂꯛꯄ ꯉꯝꯒꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯥꯒꯤ ꯌꯨꯝꯗ ꯋꯥꯔꯤ ꯁꯥꯕꯗꯒꯤ 2000ꯗ ꯑꯩꯈꯣꯏꯅ ꯏꯆꯝ ꯍꯥꯏꯗꯅ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯟꯇꯔ ꯐꯣꯔ ꯍꯤꯜ ꯑꯦꯔꯤꯌꯥꯁ ꯃꯅꯤꯄꯨꯔ ꯍꯥꯏꯔꯒ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯡꯁꯦꯜꯕꯤꯔꯤꯕ ꯁꯥꯔ ꯁꯤꯃꯩꯅ ꯆꯤꯞ ꯑꯦꯗꯚꯥꯏꯖꯔꯤ ꯑꯣꯏꯔꯒ ꯑꯩꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯄ꯭ꯔꯤꯟ ꯃꯦꯗꯤꯌꯥꯒꯤ ꯏꯗꯤꯇꯔ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯏꯖꯔꯤ ꯑꯣꯏꯔꯒ ꯑꯗꯨꯒ ꯑꯩꯒꯤ ꯇꯥꯡꯈꯨꯜꯒꯤ ꯀꯕꯨꯏꯒꯤ ꯊꯪꯒꯥꯜꯒꯤ ꯂꯣꯏꯅ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯏꯖꯔꯤ ꯑꯣꯏꯔꯒ 2000ꯗꯒꯤ ꯑꯩꯈꯣꯏ ꯆꯤꯡꯉꯥꯏꯗ ꯄꯣꯛꯈꯤꯕꯅꯤ ꯏꯆꯝꯁꯦ ꯆꯤꯡꯉꯥꯏꯗꯒꯤ ꯑꯩꯈꯣꯏ ꯋꯥꯛ ꯇꯧꯕ ꯍꯧꯋꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯀꯔꯤꯒꯤ ꯂꯥꯞꯅꯒꯗꯕꯅꯣ ꯙꯔꯃꯅ ꯈꯔ ꯑꯩꯈꯣꯏꯗ ꯂꯥꯞꯅꯍꯟꯕ ꯂꯩꯔꯝꯃꯒꯁꯨ ꯁꯛ ꯌꯦꯡꯕꯗꯁꯨ ꯋꯥꯠꯇꯦ ꯁꯛ ꯆꯨꯗꯁꯨ ꯋꯥꯠꯇꯦ ꯀꯔꯤꯝꯇ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯗꯨꯅ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯚꯥꯞ ꯇꯥꯅꯗꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯀꯔꯤꯒꯤ ꯒꯦꯞ ꯂꯩꯒꯗꯕꯅꯣ ꯍꯥꯏꯗꯅ ꯚꯤꯂꯦꯖ ꯆꯪꯉꯒ 2000ꯗꯒꯤ ꯍꯧꯔꯒ ꯆꯤꯡꯉꯥꯏꯗꯒꯤ ꯍꯧꯕꯅꯤ ꯑꯗꯨ ꯖꯁꯥꯃꯤꯒꯤ
ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ NNP ꯀꯦꯝ ꯂꯩꯔꯝꯕ 2009 ꯑꯩꯈꯣꯏꯅꯤꯅ ꯇꯥꯟꯕꯅꯤ ꯑꯗꯨꯒ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯩꯈꯣꯏꯅꯤꯅ ꯄꯣꯔꯛꯑꯃꯅꯤ ꯄꯨꯂꯤꯁꯀꯤ ꯀꯔꯤ ꯂꯣꯏꯅ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅꯤꯅ ꯇꯧꯔꯒ ꯖꯁꯥꯃꯤ ꯑꯗꯨ ꯅꯥꯃꯔꯩꯒꯤ ꯄꯥꯋꯔ ꯍꯥꯎꯁ ꯁꯨꯃꯥꯏꯅ ꯈꯨꯟ ꯆꯪꯉꯒ ꯑꯋꯥꯡ ꯀꯁꯣꯝ ꯃꯌꯥꯝ ꯆꯪꯉꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤꯗꯤ ꯑꯩꯈꯣꯏ ꯇꯞꯅ ꯂꯥꯛꯑꯦ ꯑꯗꯨ ꯁꯤꯃꯥꯏꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨꯃ ꯆꯠꯂꯤꯉꯩꯗ ꯑꯃꯨꯛ ꯀꯣꯚꯤꯗ ꯂꯥꯛꯈꯤꯕ ꯀꯣꯚꯤꯗ ꯂꯥꯛꯈ꯭ꯔꯦ ꯃꯥꯅ MLA ꯑꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏꯅꯤ ꯑꯃꯨꯛ ꯂꯥꯞꯅꯈ꯭ꯔꯦ ꯁꯣꯝꯗ ꯒꯣꯔꯃꯦꯟꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯗꯤ ꯈꯔ ꯈꯦꯠꯅꯩꯗꯅꯀꯣ ꯑꯩꯈꯣꯏꯅ ꯑꯦꯁ ꯑꯦ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯄꯥꯕ꯭ꯂꯤꯛꯀꯤ ꯏꯁꯨ ꯆꯠꯄ ꯑꯩꯅ ꯉꯥꯡꯕ ꯃꯌꯥꯝꯗꯁꯨ ꯃꯥꯅꯁꯨ ꯉꯥꯡꯍꯟꯅꯤꯡꯗꯕ ꯌꯥꯎꯈ꯭ꯔꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯎꯈ꯭ꯔꯨꯜꯗꯗꯤ ꯑꯕꯣꯏ ꯍꯥꯏꯔꯒ ꯂꯩꯕꯅꯤ ꯅꯥꯃꯔꯩꯒꯤ ꯄꯥꯋꯔ ꯍꯥꯎꯁꯇꯁꯨ ꯑꯩꯈꯣꯏꯅꯤꯅ ꯄꯨꯔꯥ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗꯅ ꯇꯧꯕꯅꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯅꯥꯒꯥꯂꯦꯟꯗ ꯃꯩ ꯂꯧꯏꯗꯅ ꯑꯗꯨ ꯅꯥꯃꯔꯩꯒꯤꯁꯦ ꯑꯩꯈꯣꯏ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯩ ꯄꯤꯕꯅꯦꯕ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨ ꯉꯁꯤꯁꯦ ꯑꯩꯅ ꯔꯤꯄꯤꯠꯂꯤ ꯑꯩꯅ ꯉꯥꯡꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯎꯔꯒ ꯀꯣ ꯑꯗꯨ ꯃꯇꯨꯡꯗꯒꯤꯗꯤ ꯀꯣꯚꯤꯗ ꯂꯩꯈ꯭ꯔꯦ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯄ꯭ꯂꯁ ꯑꯩꯒꯤ ꯗꯗꯥꯅ ꯒꯣꯔꯃꯦꯟ ꯄꯥꯏꯈ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯟꯖꯕ ꯈꯔꯗꯤ ꯁꯤꯒꯤ ꯒꯣꯔꯃꯦꯟꯁꯤꯅ ꯇꯧꯔꯛꯄ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯩꯈꯣꯏꯅ ꯂꯥꯎꯔꯝꯕꯅꯤ ꯆꯤꯡꯗ ꯀꯦꯕꯤꯅꯦꯠ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯎꯋꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤ ꯁꯦꯂꯦꯕꯁꯇ ꯍꯥꯞꯀꯗꯕꯅꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯅꯤ ꯈꯣꯏꯅꯨꯡ ꯁꯦꯃꯦꯟ ꯐꯦꯛꯇꯔꯤ ꯍꯤꯡꯈꯠꯍꯜꯂꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯅꯤ ꯀꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯂꯥꯎꯈꯤꯕ ꯃꯌꯥꯝꯗꯣ ꯍꯦꯛ ꯂꯥꯛꯄꯒ ꯔꯤꯍꯜ ꯑꯗꯨꯝ ꯇꯧꯕ ꯑꯗꯨ ꯑꯩꯅ ꯍꯦꯛ ꯃꯥꯔꯀꯦꯠꯁꯤ ꯇꯧꯕ ꯃꯇꯝꯗ ꯎꯈ꯭ꯔꯨꯜꯒꯤ ꯏꯃꯥ ꯃꯥꯔꯀꯦꯠꯁꯦ 10 crore 9 months ꯑꯩꯈꯣꯏꯅ ꯒꯤꯐ ꯇꯧꯕꯅꯤ ꯑꯩ ꯑꯍꯤꯡ ꯇꯨꯝꯗꯕꯤ ꯁꯨꯔꯒ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯣ ꯑꯩꯒꯤ ꯗꯗꯥ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯒꯤꯐ ꯑꯃ ꯇꯧꯕꯅꯤ 9 months 10 crore ꯄ꯭ꯔꯣꯖꯦꯛ ꯑꯩ ꯁꯤꯟꯅꯕꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯂꯣꯏꯅ ꯆꯠꯂꯕꯅꯤꯅ ꯋꯥꯈꯜ ꯂꯣꯏꯅ ꯈꯪꯉꯕꯅꯤꯅꯀꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯅꯤ ꯑꯗꯨ ꯉꯁꯤꯁꯦ ꯑꯃꯨꯛ ꯅꯧꯅ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯈꯔ ꯐꯥꯎꯔꯛꯄ ꯅꯨꯡꯉꯥꯏꯕꯗꯣ ꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜꯅ ꯇꯨꯃꯤꯟꯅ ꯅꯪꯒꯤ ꯌꯦꯜꯍꯧꯃꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯍꯧꯃꯤꯟꯅꯔꯛꯄ ꯑꯦꯛ ꯁꯂꯥꯏ ꯂꯩꯕ ꯃꯩꯇꯩꯁꯤꯡꯅ ꯋꯥꯔꯒ ꯂꯩꯔꯒ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯕꯒꯨꯝꯕ ꯑꯃ ꯂꯩ ꯁꯤ ꯇꯧꯔꯣꯏꯗꯕꯅꯤꯀꯣ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯉꯥꯡꯕꯁꯦ ꯃꯅꯤꯄꯨꯔꯅ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯕ 1972ꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈꯤꯕꯁꯦ ꯀꯅꯥꯅꯣ ꯇꯥꯡꯈꯨꯜ ꯅꯠꯇ꯭ꯔꯣ ꯇꯥꯡꯈꯨꯜꯅ ꯂꯩꯕꯥꯛ ꯉꯥꯛꯄ ꯅꯠꯇ꯭ꯔꯣ ꯃꯩꯇꯩꯅ ꯇꯨꯡ ꯏꯟꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯀꯔꯤꯒꯤ ꯉꯁꯤ ꯅꯈꯣꯏꯅ ꯁꯥꯏꯂꯦꯟ ꯂꯩꯕꯒꯨꯝꯕ ꯃꯥꯟꯕꯁꯦ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯋꯥꯔꯧꯋꯦꯕ ꯃꯩꯇꯩꯅꯤ ꯍꯧꯖꯤꯛꯇꯤ ꯊꯣꯛꯂꯛꯀꯗꯕꯅꯤ ꯂꯩꯕꯥꯛ ꯉꯥꯛꯄꯃꯤꯟꯅꯒꯗꯕꯅꯤ ꯃꯩꯇꯩ ꯂꯩꯇ꯭ꯔꯗꯤ ꯅꯈꯣꯏꯁꯨ ꯂꯩꯔꯣꯏ ꯅꯈꯣꯏ ꯂꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯂꯩꯔꯣꯏ ꯍꯧꯖꯤꯛꯀꯤ ꯂꯥꯟꯁꯤꯗꯤ ꯑꯣꯜ ꯀꯨꯀꯤ ꯂꯣꯏꯅꯃꯛꯀꯤ ꯅꯠꯇꯦ ꯆꯪꯉꯛꯏꯕ ꯇꯦꯔꯣꯔꯤꯁ ꯐꯠꯇꯕ ꯈꯔꯁꯦ ꯁꯤꯗꯤ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯃꯊꯧ ꯇꯥꯏ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ ꯀꯣ ꯃꯇꯝ ꯑꯃ ꯑꯣꯖꯥ ꯔꯤꯁ꯭ꯋꯥꯡ ꯑꯩꯒꯤ ꯑꯣꯖꯥ ꯀꯩꯅꯣ ꯌꯥꯃꯥꯁꯨ ꯁꯩꯖꯥ ꯄꯥꯎꯅꯦ ꯆꯍꯤ 12ꯅꯤꯅꯦ ꯀꯣ ꯑꯗꯨ ꯉꯁꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯁꯤꯅꯦ ꯑꯩꯅ ꯇꯥꯡꯈꯨꯜꯅ ꯍꯪꯕꯁꯦ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯅꯣꯏꯒꯤ ꯃꯤ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯅꯪꯒ ꯑꯩꯒ ꯑꯗꯨꯝ ꯉꯥꯡꯅꯔꯒ ꯂꯩꯔꯒ ꯃꯤ ꯑꯇꯣꯞꯄ ꯆꯪꯉꯒ ꯑꯗꯨꯝ ꯐꯝꯃꯒ ꯄꯦꯄꯔ ꯋꯥꯔꯛ ꯀꯨꯜ ꯀꯌꯥꯝ ꯍꯦꯟꯒꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ MLA ꯀꯌꯥ ꯂꯩꯕ꯭ꯔꯥ ꯃꯣꯏꯅ MLA ꯀꯌꯥ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯁꯤ ꯀꯔꯤꯒꯤ ꯅꯩꯅꯗꯦ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯒꯤ ꯑꯦꯔꯤꯌꯥꯗ ꯀꯌꯥ ꯑꯣꯀꯨꯄꯥꯏ ꯇꯧꯗꯕꯅꯤ ꯅꯈꯣꯏꯒꯤ ꯂꯝꯗ ꯉꯥꯛꯇꯅꯤ ꯑꯣꯀꯨꯄꯥꯏ ꯇꯧꯈꯤꯕꯁꯦ ꯂꯩꯈꯤꯕꯁꯦ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯅꯈꯣꯏ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯔꯗꯤ ꯅꯈꯣꯏꯗꯤ ꯀꯣ ꯇꯥꯡꯈꯨꯜꯗꯨ ꯅꯈꯣꯏ ꯍꯣꯟꯒꯦꯁꯨ ꯀꯗꯥꯏꯗꯒꯤ ꯍꯣꯟꯒꯗꯧꯗ ꯍꯥꯏꯌꯨꯅꯦ ꯀꯗꯥꯏꯗ ꯂꯩꯕ꯭ꯔꯥ ꯇꯥꯡꯈꯨꯜ ꯑꯇꯩ ꯃꯩꯇꯩꯁꯨ ꯍꯣꯟꯒꯦꯁꯨ ꯀꯗꯥꯏꯗꯒꯤ ꯍꯣꯟꯒꯗꯧꯗ ꯍꯥꯏꯌꯨꯅꯦ ꯃꯤ ꯍꯦꯟꯒꯠꯅꯕ ꯂꯩꯕ꯭ꯔꯥ ꯂꯩꯇꯦꯀꯣ ꯑꯗꯨ ꯅꯪꯒ ꯑꯩꯒ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯦ ꯑꯗꯨꯝ ꯉꯥꯡꯅꯔꯒ ꯂꯩꯕ ꯌꯥꯕ꯭ꯔꯥ 4-5 ꯇꯒꯤ 10 ꯂꯥꯛꯈ꯭ꯔꯕꯅꯤ ꯅ ꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯗꯕ ꯈꯟꯗꯕ ꯃꯩꯇꯩꯅ ꯑꯗꯨ ꯇꯧꯈꯤꯌꯦ ꯑꯩ ꯇꯥꯡꯈꯨꯜꯅ ꯑꯗꯨ ꯇꯧꯈꯤꯌꯦ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛ꯫ ကို ဟာနဂီ မဏိပူရဆန်းနာ
ꯅꯤꯡꯊꯧꯔꯒ ꯄꯥꯜꯂꯕ ꯇꯥꯡꯈꯨꯜꯅ ꯁꯤꯒꯤ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯏꯟꯗꯤꯖꯤꯅꯁ ꯑꯩꯈꯣꯏ ꯀꯔꯤ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯃꯇꯝꯗ ꯑꯩꯒꯤ ꯇꯥꯡꯈꯨꯜꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯤ ꯆꯨꯝꯗꯦ ꯂꯩꯕꯥꯛꯁꯤ ꯅꯈꯣꯏꯅ ꯄꯥꯏꯔꯝꯕꯅꯤ ꯅꯈꯣꯏꯅ ꯉꯥꯛꯄꯅꯤ ꯃꯩꯇꯩꯅ ꯅꯈꯣꯏꯒꯤ ꯇꯨꯡꯗ ꯆꯠꯂꯝꯕꯅꯤꯅꯦ ꯂꯥꯟꯕ꯭ꯔꯣ ꯆꯨꯝꯃꯦꯀꯣ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯊꯧꯅꯥ ꯎꯠꯄ ꯃꯊꯧ ꯇꯥꯗꯕ꯭ꯔꯣ ꯍꯧꯖꯤꯛ aduna koi joyli yelhomi koi wakto mina kada bani ko yes pass Hindu dharma gi adagi hujing na koi jo Christian chakre akoi desu nongai te na koi na Christian chapada ai gi misina Hindu chalam se akoi desu nongai te ba leba adu matam di ni thok paling ai da ma na nga na ngamna ba sasan taw na ba hona khibni na matam di nang ipa na torba ai ipa na torba hujik so koi ni yana se bro ko 아니 닝ꯊꯧꯗꯨꯒꯤ ꯃꯇꯝꯗ ꯇꯧꯕꯅꯤ나 ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯗꯨ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯅꯔꯒ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯇꯥꯡꯈꯨꯜꯗꯣ ꯑꯗꯨꯝ ꯑꯣꯏꯕꯤꯌꯨ ꯇꯥꯡꯈꯨꯜ ꯊꯧꯅꯥ ꯂꯩꯕꯤꯌꯨ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯆꯪꯅꯕ ꯍꯣꯠꯅꯕꯤꯌꯨ ꯀꯣ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩ ꯂꯥꯁꯇ ꯋꯥ ꯑꯃꯒ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜꯒꯤ ꯈꯤꯇꯪ ꯐꯕ ꯑꯉꯥꯡ ꯍꯧꯒꯠꯂꯛꯄꯁꯦ ꯄꯥꯁꯇꯔꯗ ꯊꯥꯈ꯭ꯔꯦ ꯇ꯭ꯔꯦꯅꯤꯡ ꯁꯣꯝ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯟꯗꯛ ꯂꯣꯏꯅ ꯂꯩꯔꯝꯃꯦ ꯃꯣꯏꯅ ꯆꯨꯝꯃꯦꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯁꯨ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯈꯛꯀꯤ ꯈꯜꯂꯒ ꯀꯩꯅꯣꯒ ꯗꯥꯛꯇꯔꯒ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯗ ꯉꯥꯎꯔꯒ ꯂꯩꯈ꯭ꯔꯦ ꯁ꯭ꯇꯦꯠꯀꯤ ꯈꯜꯍꯧꯗꯕ ꯀꯣ ꯑꯗꯨ ꯅꯈꯣꯏꯁꯨ ꯑꯗꯨ ꯈꯔ ꯇꯣꯛꯑꯣꯀꯣ ꯈꯔ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯈꯔ ꯅꯦꯝꯕ ꯈꯔ ꯐꯠꯇꯕꯗꯣ IS ꯌꯧꯕ ꯉꯝꯃꯣꯏꯗꯕꯗꯣ ꯑꯗꯨꯅ ꯊꯥꯈ꯭ꯔꯣ ꯄꯥꯁꯇꯔ ꯈꯔ ꯐꯕꯗꯨꯅ ꯍꯣꯏ ꯈꯜꯂꯣ ꯍꯧꯖꯤꯛꯇꯤ ꯒꯣꯔꯃꯦꯟꯅꯁꯨ ꯐ꯭ꯔꯤ ꯀꯣꯆꯤꯡ ꯇꯧꯕꯤꯔꯦ ꯀꯣ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯉꯥꯡꯕꯁꯦ ꯑꯩꯒꯤ ꯏꯃꯨꯡꯅꯦꯅ ꯉꯥꯡꯕꯅꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯅꯦꯅ ꯉꯥꯡꯕꯅꯤ ꯑꯇꯣꯞꯄꯗ ꯑꯩꯅ ꯁꯤ ꯋꯥꯁꯦ ꯉꯥꯡꯕ ꯉꯝꯕ꯭ꯔꯥ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯑꯩꯅ ꯉꯥꯡꯕꯅꯤꯅ ꯑꯩꯅ ꯂꯥꯎꯕꯅꯤꯅ ꯑꯩꯒꯤ ꯄꯦꯟꯗꯕꯗꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯅꯍꯥꯟꯈꯩꯗꯤ ꯌꯥꯝ ꯑꯍꯣꯡꯕ ꯂꯥꯛꯄꯁꯦ ꯃꯩꯇꯩ ꯈꯛꯇꯅ ꯑꯦꯁ ꯅꯥꯒꯥꯒ ꯑꯩꯈꯣꯏꯒ ꯑꯃꯠꯇꯅꯤ ꯂꯥꯎꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯅꯥꯒꯥꯅ ꯂꯥꯎꯕꯅ ꯍꯦꯟꯈ꯭ꯔꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯁꯤꯗ ꯂꯧꯁꯟꯕ ꯍꯩꯇꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃꯨꯛ ꯂꯧꯁꯟꯕ ꯍꯩꯇꯕ ꯑꯩꯒꯤ ꯄꯣꯁꯇꯗꯤ ꯏꯈ꯭ꯔꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯅꯥꯒꯥꯒ ꯑꯩꯈꯣꯏꯅ ꯂꯥꯎꯔꯝꯃꯒ ꯇꯥꯕꯤꯗꯦꯅ ꯁꯥꯎꯔꯝꯕ ꯍꯧꯖꯤꯛ ꯅꯥꯒꯥꯅ ꯂꯥꯎꯔꯒ ꯃꯩꯇꯩꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯣꯛꯇꯕꯁꯦ ꯔꯤꯁꯤꯞ ꯇꯧꯗꯕꯁꯦ ꯑꯩ ꯏꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯄꯣꯁꯇ ꯀꯣ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯆꯪꯒꯅꯤ ꯑꯩꯈꯣꯏ ꯑꯗꯨ ꯃꯈꯣꯏ ꯈꯔ ꯌꯥꯎꯋꯦ ꯍꯥꯏꯗꯅ ꯋꯥꯈꯥꯏ ꯉꯥꯡꯕ ꯈꯔ ꯑꯗꯨ ꯑꯗꯥ ꯉꯥꯡꯕ ꯃꯤ ꯈꯔ ꯌꯥꯎꯋꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯊꯣꯛꯅꯕꯗꯤ ꯂꯥꯡꯒꯅꯤ ꯃꯅꯤꯄꯨꯔꯗꯤ ꯅꯪꯒ ꯑꯩꯒ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯀꯟꯒꯗꯕꯅꯤꯀꯣ